Machu kufazaje. Hoi yang kang bane caption na khara pame. Angol di thum made hawre bem. Hospital da muk le. Hi guys, good morning ma'am. Walking thole ne ngasidi ma'am video matek sum namjarake ado ma'am ay khoise ngasije Sugnuda da haidani marang di tamo gi birthday do somda yumlom da chatpang nangdadana adum akhoi ma hoi inaupa hoi tawga dum loishalle ado ngasidi koi poina Sugnuda da chatluni aduga ahing oina le anebako nungdang wairam oina haidarani mayam adum video matek namjarake yengbiyo mayam. Walking chatpai sakse. Hello guys, good morning. Kadau gay no? Phau na bra. Adu di hanmal le adu phak tu di. Nungjam phau bai ne. Oh. Ising yari. Asida ising asaba maire. Sida amma laire. Si amma tanggalani. Sugnuda ayuk ni. Sida ne hena laisin thada wan. Pung 3 tadri hosi. Laisin thada wan. Duk thaba lore. Nungai. Thamam duin. Moi ki yerum kari kara photlang ki gedu angang macha dada inaw ga sanai ro enge oi kar man yeng ji ba bema brush tawri ba bema brush tawri kana enge chathoy oi i hai Hamjan gira ba sida sa lai ri sa lai ri thajan phama ai ya ro ye sak siga yam li da gem ne pura gem ki photocopy cha party ne hoye angol di thum made hawre bem ata pude thum ma te ne hoye kakchi ki ta te ne hole re ja Kita nang ngan jutu sa. Asije punya sana de sto bera. Ma boga ta sa boga. Hai sa. Sak se khodi ani thokna thonge ja hangam champut ama phutli hangam serau hangam do ado o ka hangam ga ma thong doini dagi baba ga hoi ma ga gina yen thongani na pet hangam maka chongbu o thongnam ni hina sak sogale sak sa phu da thongne ngasidi chak se ani thui ko koi ba ga ma ga di kano chai ba chahau sing chai si na chak kano ni normal chak adu si ju cheng do yam tak thok ta ba gi kano tau de ba machu kaya ngau de ba Hau dui ne se khare nang ki akam atho baza ge da ya hau ge ba. chok tor sa ba hau bane ba ha jar jar tok salak ba ge nang na tok sna ga inaw gi nang na thabak to han ba mali da Dagi mana phau bi ro madi ai wa sana. Kaya ang wali ke? Ano ba sa hoy siyemi dam te yung ki. Nungjam ne. Masak kaya phaje haba machu je. Yam phaga jani be mase. Koi baba ga mama ga na khoi puna ba je kana phauram ba semam ba kilo ahum sida kilo ahum khoi cha na ba phaubi ne horen chatpa da punam ne na ngarang dei sing ga myon dei lâu ne
ꯏꯟꯗꯣꯝꯆꯥꯅ ꯀꯤꯂꯣ 1.5 ꯍꯥꯞꯄꯤꯔꯦ ꯁꯨꯒꯅꯨ ꯕꯖꯥꯔ ꯁꯥꯏꯗꯅꯤ ꯁꯥꯏ ꯑꯩꯈꯣꯏꯅ ꯉꯍꯥꯟ ꯌꯦꯟ ꯂꯩꯐꯝꯗꯣ ꯑꯗꯨꯗꯁꯨ ꯑꯣꯛ ꯌꯣꯟꯕꯅꯦ ꯀꯦꯞꯁꯨꯟ ꯑꯣꯏꯅ ꯂꯧ ꯑꯩꯈꯣꯏ ꯏꯌꯥꯡ ꯀꯪꯕꯅꯦ ꯀꯦꯞꯁꯨꯟꯅ ꯈꯔ ꯄꯥꯝꯃꯦꯕ ꯁꯤ ꯊꯥꯕꯁꯦ ꯁꯤꯅ ꯊꯥꯅ ꯀꯦꯞꯁꯨꯟ ꯉꯥꯛꯇꯅꯦ ꯉꯁꯤꯗꯤ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯂꯩꯔꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯈꯤꯒꯦ ꯇꯧꯅꯤ ꯀꯩꯅꯣ ꯃꯆꯨ ꯀꯩꯀꯥ ꯊꯥꯛꯇ꯭ꯔꯤꯉꯩꯗ ꯃꯍꯤꯁꯦ ꯊꯣꯛꯍꯟꯒꯦꯕ ꯁꯤꯡꯒ ꯇꯤꯜꯍꯧ ꯈꯔꯒ ꯆꯅꯝ ꯈꯔꯒ ꯍꯥꯞꯆꯜꯂꯒ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯛꯀꯦ ꯍꯥꯞꯀꯗꯕ ꯍꯪꯒꯥꯝꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯃꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯁꯨꯅꯕ ꯀꯣꯕꯤ ꯁꯣꯏꯕ ꯍꯧꯔꯝꯃꯤꯅꯤ ꯏꯅꯥꯎꯅꯨꯄꯤꯅ ꯁꯤꯟꯁꯦ ꯀꯗꯥꯏꯒꯤ ꯖꯒꯥ ꯌꯧꯔꯒ ꯌꯦꯡꯒꯦꯀꯣ ꯃꯍꯤꯗꯤ ꯐꯅꯌꯥꯝ ꯊꯣꯛꯂꯛꯑꯦ ꯃꯣꯔꯣꯛ ꯊꯨꯝꯗꯤ ꯈꯨꯠꯅ ꯊꯥꯛꯇ꯭ꯔꯗꯤ ꯆꯥꯡ ꯈꯪꯗꯦ ꯑꯩꯗꯤ ꯇꯥꯏꯜꯗꯣ ꯐꯖꯩꯌꯦ ꯐꯖꯅ ꯀꯪꯉꯦ ꯍꯥ ꯃꯆꯨ ꯈꯨꯐꯖꯁꯦ ꯑꯃ ꯌꯣꯝꯁꯤꯟꯈ꯭ꯔꯕ ꯑꯣ ꯍꯣꯏ ꯌꯥꯔꯦ ꯃꯅꯝ ꯅꯨꯡꯁꯤ ꯑꯩꯅ ꯁꯥꯏꯔ ꯌꯦꯡꯉꯃꯤ ꯃꯆꯤ ꯑꯃ ꯍꯣꯏ ꯃꯆꯨꯗꯤ ꯐꯖꯔꯦ ꯀꯂꯔ ꯃꯣꯔꯣꯛ ꯍꯥꯞꯄ ꯅꯠꯇꯦ ꯁꯤꯁꯦ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯌꯦꯔꯨꯝꯗꯨꯁꯨ ꯆꯥꯗꯗꯅ ꯀꯥꯎꯋꯦꯅ ꯕꯖꯥꯔꯗꯩ ꯂꯩꯔ ꯄꯤꯖꯩꯅꯦ ꯀꯀꯥꯗ ꯑꯃ ꯄꯤꯈ꯭ꯔꯦ ꯑꯩꯅ ꯆꯥꯅꯤꯡꯗꯦꯗ ꯍꯥꯏ ꯂꯩꯕꯅꯦ ꯃꯍꯤ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯆꯅꯝ ꯈꯔꯒ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯁꯤꯡ ꯅꯨꯡ ꯍꯟꯗꯛꯇꯤ ꯀꯥꯝꯃꯗꯕꯅꯤ ꯂꯩꯔꯦ ꯊꯨꯒꯥꯏꯕ ꯍꯧꯔꯒꯦ ꯍꯥꯏꯔꯣ ꯌꯥꯔꯅꯤꯗꯀꯣ ꯃꯣꯔꯣꯛ ꯃꯆꯨꯒ ꯑꯝꯇ ꯍꯥꯞꯄ ꯅꯠꯇꯦ ꯁꯤ ꯃꯃꯥꯕꯣꯛꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯇꯛꯈꯥꯏꯕꯗꯣ ꯑꯗꯨꯗꯨꯒ ꯃꯆꯨꯒ ꯈꯛꯇꯅꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯃꯌꯥꯝ ꯊꯥꯛꯆꯟꯗꯦ ꯁꯤ ꯀꯩꯅꯣ ꯃꯆꯟꯒ ꯖꯤꯔꯥꯒ ꯊꯥꯛꯑꯦ ꯍꯧꯖꯤꯛ ꯁꯥ ꯃꯔꯣꯏ ꯐꯗꯤꯒꯣꯝ ꯀꯣꯝꯄꯥꯛ ꯑꯃ ꯄꯤꯛ ꯊꯜꯂꯦ ꯌꯥꯎꯋꯦ ꯑꯂꯨꯒ ꯊꯥꯛꯑꯝꯃꯗꯤꯀꯣ ꯑꯁ ꯍꯥꯎꯕ ꯍꯦꯟꯒꯗꯧꯅꯤ ꯑꯂꯨ ꯑꯅꯧꯕ ꯐꯣꯡ ꯐꯣꯡ ꯀꯥꯏꯕꯗꯣ ꯃꯀꯨꯝ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯑꯩꯅ ꯃꯀꯨꯝ ꯌꯥꯎꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯦ ꯑꯩꯈꯣꯏ ꯀꯥꯅ ꯃꯅꯝꯗꯤ ꯍꯧꯔꯛꯑꯦ ꯆꯥꯔꯁ ꯑꯁ ꯉꯝꯃꯔꯣꯏꯗ
ꯑꯩ ꯆꯥꯕ ꯐꯪꯉꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯃꯛ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯂꯩꯔꯦ ꯍꯧꯗꯣꯛꯑꯒ ꯄꯨꯕꯒꯤ ꯁꯥꯎꯔꯤ ꯄꯦꯔꯤ ꯃꯄꯨꯅ ꯍꯧꯗꯣꯛꯄꯩ ꯕꯥꯏ ꯕꯥꯏꯒ ꯇꯥꯗꯦ ꯑꯗꯨꯅ ꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯄꯨ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯕꯥꯏ ꯊꯣꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯩꯔꯦ ꯇꯥꯔꯦ ꯁꯨꯒꯨꯅꯨꯗꯩ ꯍꯥꯏꯊꯔꯛꯄꯗ ꯉꯁꯤ ꯆꯤꯡꯂꯦꯝꯕ ꯀꯧꯔꯒ ꯊꯧꯗꯔꯛꯃꯤꯟꯅꯔꯛꯏꯅꯦ ꯒꯥꯔꯤ ꯊꯧ ꯉꯝꯃꯛꯇꯗꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯁꯤꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯁꯤꯅ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯌꯦꯡꯉꯛꯄ ꯑꯗꯨꯒ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯗꯨꯝ ꯍꯥꯏꯊꯕꯗꯒꯤ ꯇꯧꯔꯦꯕ ꯉꯔꯥꯡ ꯍꯥꯏꯊꯕꯗꯒꯤ ꯁꯤꯅ ꯁꯨꯒꯨꯅꯨꯗ ꯑꯃꯨꯛ ꯌꯦꯡꯕ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯄꯗ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯤꯗ ꯌꯦꯡꯕꯒꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯗ ꯑꯁꯦꯡꯕ